THOUBAL HAOKHA KIYAM SIPHAI da LEIBA YAI coaching center kam boarding ge excursion chatpada gen khutpu amana gari akai atoi THOK-HALLAK-KHIBA amadi driver TAMTHINA Phurakhiba adu Akanba Maong Da Condemn Tou-I amadi ATHUBADA MEEYAM KHANGNA SHENGDORAK-KADABANI HAINA MEITEI Community Joint Coordinating Committee AMASUNG Committee ASIGI Women Wing na PHONGDORAKLI THOUBAL Babu Bazar da pangthokpa paugi mifam amada Women Wing gi Secretary Pebam Indrani na hai excursion adu da Sendradagi thoraklaga Moirang Lamkhai khare helakpa dwaida gari macha ani da lakpa miyoi ahumna lambi pi de haibagi wahauda ningai sangdanaki bus adu khamlaga punna wakhal taminaraba matung makhatana halaki bus aduna Bishnupur Yoramdaigi Lamhang ama yorpada gari masa thauba mi sing aduna ahenba mi khara uduna laklaga bus adu khamanki aduga bus aduda yauriba angang sing amadi guardian sing kubdahalaga makhoigi mamang maktada bus adugi driver adu tamthina Phurakibani gen khutpu aduna bus adugusu akai atoi thohalamki thong asi Akanba Maong Da Condemn Tou-I athuba matamda thong asi kanana chatharambano haiba adu miyam khangna sengdorak-kadabani hainasu mahakna makhatana phongdokhi bus manunda tongiba ojasing amasung guardian sing loina kumtha halaga phuba chaiba khana chainaba ningai sangdana bathokpa masi aikoi iramdam sida aikoi lup sida aikoi masin maktada atopa community naga atopa laibak sing naga taraga yamna noknagi dawba thong adugumba thongi aikoi atuki matik masigi thokdok si pende numittuda makhoi na pirise sumda khaktagi khana chainabagi thokdok natabida angang singda pikliba angang singda atauba harassment amadi pireba angang singje amu hanna mapan thokmingdaba amasung adugumba school gi oiba amasung internet oiba excursion picnic program singdaga satningoidaba kiba angang thakat kiba angang singbong numittuda akoi angang sing khara su yaureba